ꯄꯤꯖꯔꯦ ꯍꯧꯈꯤꯕ ꯇꯥꯡ 16ꯗ ꯀꯨꯀꯤ ꯈꯨꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯥꯒꯥ ꯃꯤꯆꯝ 6 ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯩꯔꯣꯟ ꯋꯥꯏꯐꯩꯗꯒꯤ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒ ꯉꯁꯤ ꯐꯥꯎꯕ ꯊꯥꯗꯣꯔꯛꯇꯅ ꯊꯝꯂꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯖꯦꯂꯤꯌꯥꯡꯔꯣꯡ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯅ꯭ꯌꯨ ꯂꯝꯕꯨꯂꯦꯜ ꯇ꯭ꯔꯥꯏꯕꯦꯜ ꯃꯥꯔꯀꯦꯠꯇ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯖꯦꯂꯤꯌꯥꯡꯔꯣꯡ ꯐꯤꯂꯝ ꯐꯦꯇꯔꯅꯤꯇꯤꯒꯤ ꯃꯁꯛ ꯅꯥꯏꯕ ꯑꯥꯔꯇꯤꯁꯠ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯁꯤꯠ-ꯏꯟ ꯄ꯭ꯔꯣꯇꯦꯁꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ FFMꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯣꯁꯨꯋꯥ ꯗꯥꯡꯃꯩꯅ ꯍꯥꯏ ꯂꯥꯟ ꯇꯧꯕꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯀꯥꯟꯅꯕ ꯑꯃꯠꯇ ꯄꯨꯔꯛꯇ꯭ꯔꯦ ꯀꯨꯝꯖꯥ 2019दꯒꯤ ꯍꯧꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯦ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯑꯃꯗꯤ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯔꯦ ꯂꯥꯟꯅ ꯆꯩꯊꯦꯡ ꯄꯤꯔꯤꯕ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗꯅꯤ ꯃꯔꯥꯜ ꯂꯩꯖꯗꯕ ꯅꯥꯒꯥꯒꯤ ꯃꯤꯆꯝ 6 ꯀꯨꯀꯤꯁꯤꯡꯅ ꯐꯥꯈ꯭ꯔꯒ ꯉꯁꯤ ꯐꯥꯎꯕ ꯊꯥꯗꯣꯛꯇꯅ ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯊꯝꯂꯤꯕ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯔꯥꯡ ꯊꯣꯔꯛꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯃꯈꯣꯏ 6 ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯄꯤꯔꯛꯎ ꯃꯈꯣꯏ 6 ꯊꯥꯗꯣꯔꯛꯇ꯭रिꯕ ꯐꯥꯎꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ Government su thizilamgani adware su hojik phau se public ti si phau lai moki makhoi se safety nataga moi se kaisu tawdun lai hai pasu khoi kaisu khangba leitre aduna ngasi akhoi gi message pining basina hariba akhoi Zeliangrong nagas truk to release to biu hai base akhoi gi demand se hojik concerned authority hai bidi state government akhoi da CM na luchingba masi gi government da akhoi su appeal to jabani sina akhoi gi lari se akhoi Zeliangrong gi imung sidadi makhoi truk se thadok trebinina akhoi se hojik kaisu peace oina kaisu leitre aduna aina message last oin pining badi makhoi hom matrok to thuna thadok piro aduga Manipur da leiriba jati khuding mak se peace ta on ningai haine torse aduna last ta akhoi na Zeliangrong film forum na lan se akhoi na yaning de akhoi na lan se tok pio Zeliang Manipur se ing tap na kan economy da saukhat ba lam ma oina leisi lamdam ase Southeast